ꯌꯦꯜꯂꯛꯂꯕ ꯅꯨꯡꯁꯤꯕ ꯌꯧꯍꯟꯈ꯭ꯔꯣ ꯊꯃꯣꯏꯗ ꯅꯨꯡꯁꯤ ꯌꯦꯅꯤꯡ ꯊꯠꯇꯨꯅ ꯃꯥꯡꯍꯟꯕꯤꯔꯦ ꯅꯈꯨꯠꯃꯛꯅ ꯆꯣꯡꯂꯛꯂꯕ ꯅꯐꯝꯗꯁꯨ ꯅꯨꯡꯁꯤꯒꯤ ꯃꯌꯣꯜ ꯅꯠꯇ꯭ꯔꯒ ꯄꯥꯝꯖꯕꯒꯤ ꯌꯦꯅꯤꯡ ꯅꯈꯨꯠꯃꯛꯅ ꯃꯥꯡꯍꯟꯈ꯭ꯔꯣ ꯅꯐꯝꯗꯩꯁꯨ ꯅꯨꯡꯁꯤꯕ ꯂꯩꯆꯤꯜ ꯂꯨꯆꯤꯡ ꯇꯥꯅꯕ ꯍꯥꯏꯈꯤꯕ ꯋꯥꯐꯝꯅꯤ ꯂꯨꯆꯤꯡꯁꯨ ꯐꯠ ꯌꯦꯡꯂꯛꯂꯒ ꯀꯩ ꯑꯗꯨꯗꯤ ꯅꯪ ꯑꯩꯒ ꯂꯨꯍꯣꯡꯕ ꯄꯥꯝꯂꯤꯕ ꯂꯩꯆꯤꯜ ꯏꯟ ꯑꯗꯣ ꯁꯣꯟꯀꯠꯅ ꯄꯥꯝꯗꯦ ꯑꯩ ꯆꯤꯟꯁꯤꯅ ꯁꯨꯝ ꯍꯥꯏꯕꯅꯦ ꯈꯔ ꯅꯩꯕꯤ ꯅꯨꯄꯤ ꯁꯥꯒꯦꯅ ꯌꯥꯝꯅ ꯅꯩꯔꯦꯅꯦ ꯍꯥ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯍꯤ ꯑꯃ ꯃꯈꯣꯏ ꯇꯝꯅ ꯍꯣꯟꯖꯤꯜꯂꯛꯂꯒ ꯂꯩꯆꯤꯜ ꯀꯅꯥꯒꯅꯣ ꯅꯪꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯇꯣꯡꯂꯤꯕ ꯑꯗꯨꯕꯣ ꯂꯩꯆꯤꯜ ꯌꯦꯡꯊꯣꯔꯛꯄꯗ ꯎꯔꯔꯦ ꯂꯣꯌꯥꯅ ꯃꯈꯣꯏ ꯇꯝꯅ ꯍꯤ ꯍꯣꯟꯅ ꯂꯥꯎꯔꯛꯂꯤꯕ ꯑꯗꯣ ꯂꯩꯆꯤꯜꯁꯨ ꯂꯨꯆꯤꯡꯕꯨ ꯍꯟꯅ ꯌꯦꯡꯗ ꯂꯥꯎꯈꯤ ꯍꯤ ꯂꯩꯔꯝꯗꯕꯩ ꯃꯇꯦꯡ ꯂꯧꯔꯨꯕꯅꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯥꯛꯑꯕꯅꯤꯅ ꯅꯪꯒ ꯆꯠꯂꯁꯦ ꯂꯨꯆꯤꯡꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯂꯒ ꯍꯤꯁꯦ ꯑꯁꯤꯒꯤ ꯍꯤ ꯇꯝꯅ ꯍꯣꯟꯖꯤꯜꯂꯣ ꯅꯪꯁꯨ ꯅꯪꯒꯤ ꯐꯥꯖꯍꯧꯔꯣ ꯑꯩꯗꯤ ꯑꯩꯈꯣꯏ ꯃꯥꯟꯖꯒ ꯆꯠꯆꯈ꯭ꯔꯒꯦ ꯂꯨꯆꯤꯡ ꯋꯥꯈꯜ ꯈꯟꯕꯁꯨ ꯍꯩꯔꯦ ꯄꯨꯛꯅꯤꯡꯗ ꯀꯅꯥ ꯇꯥꯍꯟꯗ ꯃꯊꯟꯇ ꯁꯣꯟꯖꯕꯁꯨ ꯍꯩꯔꯦ ꯃꯥꯟꯖ ꯀꯩ ꯆꯥꯅꯔꯤꯒꯦ ꯊꯧꯖꯜꯂꯣꯏꯗ ꯂꯥꯡꯗꯨꯝ ꯍꯨꯜꯂꯒ ꯂꯩꯒꯦ ꯂꯩꯆꯤꯜꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯇꯥꯁꯤꯟꯅꯗ ꯂꯥꯡ ꯑꯗꯨ ꯑꯣꯏꯅ ꯏꯌꯥꯏ ꯑꯗꯨꯗ ꯍꯨꯜꯂꯒ ꯂꯩꯈ꯭ꯔꯦ ꯂꯩꯆꯤꯜ ꯐꯩꯅ ꯌꯦꯡꯂꯒ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯎꯗ꯭ꯔꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯍꯣꯟꯖꯤꯜꯂꯛꯑꯣ ꯍꯥꯏꯖꯧ ꯀꯩꯅꯣ ꯏꯕꯨꯡ ꯁꯣꯝꯗ ꯍꯣꯟꯖꯤꯜꯂꯛꯑꯣ ꯂꯣꯌꯥꯁꯨ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯗꯨꯅ ꯍꯣꯟꯖꯤꯜꯂꯛꯂꯦ ꯃꯈꯣꯏ ꯃꯅꯥꯛ ꯇꯝꯅ ꯃꯅꯥꯛ ꯅꯛꯅ ꯂꯦꯞꯈ꯭ꯔꯒ ꯂꯥꯛꯑꯣ ꯐꯖꯅ ꯀꯥꯜꯂꯛꯎꯀꯣ ꯑꯃꯨꯛ ꯇꯥꯅꯤ ꯌꯦꯡꯗ ꯁꯥꯅ ꯌꯦꯡꯂꯤ ꯅꯨꯄꯥ ꯑꯗꯣ ꯇꯨꯃꯤꯟ ꯍꯨꯔꯥꯟ ꯀꯔꯤ ꯃꯔꯝꯒꯤ ꯁꯦꯟꯅꯔꯤꯕ ꯃꯅꯤ ꯑꯗꯨꯒꯤꯗꯃꯛ ꯁꯦꯟꯅꯔꯨꯕꯅ ꯂꯩꯆꯤꯜ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯒꯤ ꯏꯪꯂꯕ ꯁꯛꯐꯝ ꯑꯗꯨꯁꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯨꯈ꯭ꯔꯕ꯭ꯔꯥ ꯌꯦꯡꯅꯤꯡꯕ ꯐꯥꯎꯔꯛꯂꯤꯕ꯭ꯔꯥ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏ ꯑꯣꯜꯂꯛꯂꯕ꯭ꯔꯥ ꯂꯩꯆꯤꯜꯅ ꯑꯇꯣꯞꯄ ꯂꯣꯌꯥꯒꯤ ꯍꯤꯗ ꯀꯥꯔꯛꯄ ꯑꯗꯨꯗ ꯃꯁꯥꯗꯣ ꯈꯔꯗꯤ ꯍꯥꯏ ꯃꯅꯤꯡꯗꯒꯤ ꯇꯞꯅ ꯂꯨꯆꯤꯡꯅ ꯂꯩꯆꯤꯜꯒꯤ ꯈꯨꯗꯥꯡ ꯑꯗꯨꯗ ꯇꯥꯞꯁꯝꯂꯛꯂꯒ ꯍꯥꯏꯕ ꯑꯗꯨꯗꯒꯤ ꯐꯍꯜꯂꯤ ꯂꯩꯆꯤꯜꯁꯨ ꯅꯤꯡꯊꯤꯅ ꯂꯣꯌꯥꯒꯤ ꯍꯤ ꯑꯗꯨꯗ ꯌꯥꯎꯈ꯭ꯔꯕ ꯃꯇꯨꯡ ꯂꯨꯆꯤꯡꯗ ꯍꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯂꯣꯌꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯜꯂꯣ ꯌꯥꯔꯦ ꯑꯁꯣꯝꯗ ꯂꯣꯌꯥꯁꯨ ꯂꯨꯆꯤꯡꯕꯨ ꯍꯥꯏꯐꯦꯠꯇꯃꯛ ꯌꯦꯡꯂꯝꯂꯒ ꯂꯩꯆꯤꯜꯅ ꯊꯤꯜꯂꯤꯕ ꯃꯈꯨꯠ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝ ꯑꯗꯨꯗ ꯍꯣꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯨꯆꯤꯡ ꯍꯤ ꯑꯗꯨꯕꯨ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯀꯩꯅꯣ ꯑꯩꯅ ꯃꯥ ꯎꯅꯤꯡꯂꯛꯏꯁꯦ ꯃꯥꯅ ꯃꯤ ꯑꯃꯒ ꯄꯨꯟꯈ꯭ꯔꯒ ꯀꯔꯤꯅꯣ ꯈꯪꯗꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯤꯁꯦ ꯑꯩ ꯃꯤ ꯑꯣꯜꯂꯕꯣ ꯍꯥꯏꯗꯨꯅ ꯂꯨꯔꯕ ꯂꯣꯛꯇꯥꯛ ꯏꯌꯥꯏꯒꯤ ꯂꯪꯂꯕ ꯂꯥꯏꯆ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯃꯤꯠ ꯑꯗꯣ ꯌꯦꯡꯖꯩ ꯃꯆꯨꯗꯣ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯆꯨ ꯑꯗꯨꯗꯒꯤ ꯈꯖꯤꯛ ꯋꯥꯎꯊꯔꯛꯄꯒꯨꯝꯁꯨ ꯎꯔꯤ ꯂꯨꯆꯤꯡ ꯊꯣꯏꯅ ꯈꯟꯖꯤꯟꯗ ꯑꯃꯨꯛ ꯅꯣꯟꯈꯠꯂꯛꯏ ꯊꯃꯣꯏ ꯃꯄꯥ ꯑꯗꯨꯗꯁꯨ ꯃꯈꯨꯠ ꯑꯗꯣ ꯃꯊꯟꯇ ꯊꯝꯖꯗꯨꯅ ꯗꯛ ꯍꯥꯏꯅ ꯆꯣꯡꯂꯤꯕꯁꯤꯡ ꯑꯗꯣ ꯐꯖꯩ ꯃꯊꯟꯇ ꯃꯌꯥꯝ ꯉꯥ ꯐꯥꯅꯕꯗ ꯄꯦꯟꯕꯁꯨ ꯌꯥꯎꯅꯔꯕ ꯃꯥꯜꯂꯤ ꯀꯥꯟꯅꯕꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯈꯔꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯌꯦꯡꯗꯣ ꯐꯖꯅ ꯇꯥꯔꯛꯂꯕꯅꯤ ꯆꯤꯡꯅꯕ ꯃꯐꯝꯅꯤ ꯑꯉꯥꯟꯕ ꯃꯅꯤ ꯑꯗꯨꯒꯤ ꯃꯔꯝ ꯑꯗꯨꯅ ꯗꯦꯃꯟ ꯈꯔꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯝꯒꯅꯤ ꯇꯅꯨꯁꯨ ꯈꯪꯗꯕ ꯅꯠꯇꯦ ꯗꯦꯃꯟꯁꯤꯡ ꯑꯗꯣ ꯑꯗꯨꯕꯨ ꯃꯥ ꯀꯔꯤ ꯇꯧꯒꯅꯤ ꯃꯤꯌꯥꯝ ꯃꯥꯡꯗ ꯐꯣꯡꯅ ꯇꯧꯔꯨꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯈꯨꯗꯨꯝ ꯆꯦꯠꯅ ꯇꯥꯁꯤꯟꯗꯨꯅ ꯈꯥꯡꯕ ꯅꯠꯇꯅ ꯇꯧꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯑꯃ ꯆꯠꯈꯤ ꯑꯅꯤ ꯀꯥꯈꯤ ꯏꯌꯥꯏ ꯑꯗꯨꯗ ꯁꯨꯞꯅꯒꯤ ꯃꯤꯑꯣꯏ 5-6ꯇꯃꯛ ꯉꯥꯏꯍꯧꯔꯦ ꯂꯩꯆꯤꯜ ꯍꯣꯏꯁꯨ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯅꯣ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯂꯨꯆꯤꯡꯅ ꯃꯥꯒꯤ ꯃꯥꯏꯀꯩꯗꯕꯨ ꯌꯦꯡꯗꯨꯅ ꯍꯤ ꯑꯗꯣ ꯍꯣꯜꯂꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯟꯗꯨꯅ ꯁꯣꯝꯗꯅ ꯍꯤ ꯑꯗꯣ ꯂꯥꯞꯊꯣꯔꯛꯂꯦ ꯂꯣꯌꯥꯁꯨ ꯂꯩꯆꯤꯜꯒꯤ ꯅꯨꯡꯉꯥꯏꯖꯕ ꯃꯇꯧ ꯑꯗꯨꯗ ꯃꯥꯁꯨ ꯁꯔꯨꯛ ꯌꯥꯅ ꯂꯩꯔꯤꯕꯅꯤ ꯂꯩꯆꯤꯜꯅ ꯍꯜꯂꯁꯤꯔ ꯏꯕꯣ ꯍꯟꯅꯤꯡꯂꯕꯣ ꯅꯪꯕꯣ ꯍꯟꯅꯤꯡꯉꯦ ꯍꯜꯂꯁꯦ ꯐꯔꯦ ꯂꯥꯛꯑꯣ ꯍꯜꯂꯁꯦ ꯍꯥꯏꯅꯗꯨꯅ ꯇꯞꯅ ꯍꯤꯃꯥꯏ ꯀꯛꯇꯨꯅ ꯍꯜꯂꯛꯂꯦ ꯃꯇꯝ ꯑꯗꯨꯃꯛꯇꯗꯅꯤ ꯃꯤꯠꯃꯥꯡ ꯑꯗꯨꯗꯅꯤ
ꯌꯥꯝꯅ ꯌꯥꯡꯅ ꯇꯦꯟꯖꯩ ꯑꯃꯅ ꯂꯣꯌꯥꯒꯤ ꯅꯥꯇꯣꯟ ꯁꯨꯃꯥꯡ ꯂꯥꯟꯗꯨꯅ ꯄꯥꯏꯈꯤꯕ꯫ ꯂꯣꯌꯥꯁꯨ ꯍꯨꯁ ꯍꯥꯏꯅ ꯁꯣꯟꯈꯤ꯫ ꯑꯅꯤꯗꯣ ꯇꯦꯟꯖꯩ ꯑꯗꯨꯅ ꯄꯥꯏꯈꯤꯕꯔꯣꯝ ꯑꯗꯨꯗ ꯌꯦꯡꯂꯛꯄꯗ ꯎꯔꯦ ꯅꯨꯄꯤ ꯑꯃ ꯇꯦꯟꯖꯩ ꯑꯗꯨꯅ ꯊꯕꯥꯛꯇ ꯂꯦꯡꯂꯒ ꯂꯩꯔꯝꯕ꯫ ꯀꯥꯞꯂꯛꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯇꯅꯨꯅꯤ꯫ ꯌꯥꯝꯅ ꯊꯨꯅ ꯍꯣꯟꯖꯤꯜꯂꯛꯂꯒ ꯑꯃꯃꯨꯛ ꯊꯥꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯂꯥꯏꯕꯛ ꯃꯄꯥ ꯆꯥꯅꯁꯨ ꯎꯝꯈꯤ꯫ ꯈꯪꯕ꯭ꯔꯥ, ꯉꯁꯥꯏꯗꯒꯤ ꯑꯩꯒꯤ ꯈꯨꯠꯁꯦ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯤꯕꯅꯤ ꯅꯈꯣꯏꯕꯨ ꯍꯥꯠꯅꯤꯡꯕꯅ꯫ ꯂꯥꯞꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯂꯨꯆꯤꯡꯁꯨ ꯂꯩꯆꯤꯜꯕꯨ ꯊꯤꯔꯛꯄꯗ ꯎꯔꯔꯦ꯫ ꯇꯅꯨ ꯌꯦꯡꯊꯣꯔꯛꯏ꯫ ꯁꯛꯇꯝꯗꯤ ꯎꯗꯦ, ꯑꯗꯨꯕꯨ ꯃꯤ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯈꯪꯏ꯫ ꯇꯅꯨ ꯇꯞꯅ ꯃꯆꯤꯟꯗ ꯊꯦꯃꯟ ꯇꯦꯟꯖꯩ ꯑꯃ ꯁꯠꯇꯨꯅ ꯁꯥꯅ ꯆꯤꯡꯗꯨꯅ ꯂꯨꯆꯤꯡ ꯇꯝꯅ ꯊꯥꯔꯛꯂꯦ꯫ ꯂꯨꯆꯤꯡ ꯍꯤ ꯑꯗꯣ ꯍꯣꯟꯗꯣꯛꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯠꯃꯥꯡ ꯇꯝꯅ ꯇꯦꯟꯖꯩ ꯑꯃꯅ ꯃꯥꯕꯨ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯄꯥꯏꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯁꯥ ꯑꯗꯣ ꯐꯠ ꯊꯩꯗꯣꯛꯏ꯫ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ ꯗꯁꯥꯅꯤꯍꯦ꯫ ꯇꯅꯨꯅ ꯂꯣꯌꯥ ꯀꯔꯤ ꯌꯦꯡꯂꯤ? ꯇꯦꯟꯖꯩ ꯑꯁꯤꯅ ꯊꯥꯕ ꯌꯥꯗꯕ꯭ꯔꯥ? ꯅꯪꯁꯨ ꯇꯦꯟ ꯀꯥꯞꯄ ꯍꯩꯗꯥꯏ ꯁꯦ ꯍꯥꯏꯔꯒ ꯇꯦꯟꯖꯩ ꯑꯃꯒ ꯇꯦꯟ ꯑꯃꯒ ꯂꯪꯁꯤꯜꯂꯛꯏ꯫ ꯂꯣꯌꯥꯁꯨ ꯍꯤ ꯍꯣꯟꯕ ꯂꯦꯞꯇꯨꯅ ꯀꯥꯞꯂꯛꯂꯦ꯫ ꯇꯦꯟꯖꯩ ꯑꯅꯤ ꯑꯍꯨꯝ ꯐꯠ ꯐꯠ ꯄꯥꯏꯁꯤꯜꯂꯛꯄ ꯑꯗꯨꯗ ꯍꯤ ꯑꯗꯨꯁꯨ ꯂꯨꯆꯤꯡꯅ ꯊꯩꯅꯕ ꯍꯣꯠꯅꯕ ꯑꯗꯨꯗ ꯐꯇꯠ ꯐꯇꯠ ꯍꯥꯏꯔꯕꯅꯤ꯫ ꯀꯅꯥꯅ ꯀꯥꯞꯂꯛꯄ ꯇꯦꯟꯖꯩꯅꯣ? ꯂꯨꯆꯤꯡꯒꯤ ꯄꯥꯝꯕꯣꯝ ꯑꯗꯨꯗ ꯈꯦꯠꯈ꯭ꯔꯦ꯫ ꯂꯨꯆꯤꯡ ꯃꯃꯤꯠ ꯑꯗꯣ ꯉꯥꯡꯂꯛꯂꯦ꯫ ꯃꯈꯨꯠ ꯑꯗꯨꯁꯨ ꯃꯅꯤꯟ ꯑꯣꯏ ꯀꯩ ꯑꯣꯏ ꯑꯃ ꯀꯥꯔꯛꯇꯨꯅ ꯏꯌꯥꯏ ꯑꯗꯨꯗ ꯊꯦꯡꯈꯤ꯫ ꯃꯥꯅ ꯊꯦꯡꯈꯤꯕꯒꯗꯤ ꯍꯧꯔꯛꯂꯦ꯫ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯏꯌꯥꯏ ꯑꯗꯣ ꯏꯔꯦꯜ ꯄꯨꯡꯒꯨꯝ ꯏꯊꯛ ꯏꯄꯣꯝ ꯅꯥꯏꯅ ꯀꯟꯅ ꯀꯟꯅ ꯍꯨꯝꯂꯛꯄ꯫ ꯇꯅꯨꯅ ꯑꯁꯤꯗꯤ ꯑꯆꯝꯕ ꯑꯗꯣ ꯅꯠꯇꯦꯅꯦ, ꯂꯦꯞꯀꯅꯨ, ꯈꯨꯠꯂꯥꯏ ꯊꯥꯅꯨ ꯂꯣꯌꯥ꯫ ꯂꯣꯌꯥꯁꯨ ꯃꯁꯥꯒꯤ ꯈꯣꯡꯐꯝ ꯁꯦꯝꯂꯒ ꯀꯥꯞꯄ ꯂꯦꯞꯇꯦ꯫ ꯂꯩꯆꯤꯜꯗꯤ ꯑꯍꯥꯟꯕ ꯎꯕꯅ ꯑꯉꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯆꯤꯡꯒꯤ ꯁꯛꯇꯝꯗꯤ ꯎꯕ ꯐꯪꯗꯦ, ꯂꯥꯞꯅ ꯂꯩꯕ ꯑꯣꯏꯕꯅ꯫ ꯂꯨꯆꯤꯡꯕꯨ ꯀꯟꯊꯣꯛꯅꯕ ꯂꯩꯆꯤꯜ ꯀꯌꯥ ꯃꯩꯈꯨ ꯀꯌꯥ ꯊꯥꯁꯤꯜꯂꯛꯄꯅꯤ ꯈꯨꯗꯛ ꯑꯗꯨꯗ꯫ ꯂꯨꯆꯤꯡ ꯃꯃꯥꯏ ꯑꯗꯣ ꯐꯤ ꯑꯃꯅ ꯌꯦꯠꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯁꯥ ꯄꯥꯟꯊꯣꯔꯛꯇꯨꯅ ꯃꯩꯈꯨ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯇꯅꯨ ꯍꯣꯏꯁꯨ ꯅꯤꯡꯊꯤꯅ ꯎꯍꯧꯗꯕꯅ ꯂꯨꯆꯤꯡꯅ ꯄꯥꯏꯁꯤꯜꯂꯛꯄ ꯑꯗꯨꯁꯨ ꯎꯍꯧꯗ꯭ꯔꯦ꯫ ꯇꯅꯨꯒꯤ ꯍꯤꯒꯤ ꯅꯥꯛ ꯌꯧꯗꯨꯅ ꯃꯁꯥ ꯑꯗꯨꯅ ꯐꯠ ꯂꯥꯎꯅ ꯀꯟꯈ꯭ꯔꯦ꯫ ꯏꯌꯥꯏ ꯑꯗꯨꯗ ꯇꯅꯨ ꯍꯤꯗꯒꯤ ꯑꯣꯟꯊꯔꯒ ꯇꯥꯈ꯭ꯔꯦ꯫ ꯂꯨꯆꯤꯡ ꯍꯟꯅ ꯂꯩꯆꯤꯜ ꯍꯣꯏꯅ ꯇꯣꯡꯂꯤꯕ ꯍꯤ ꯑꯗꯨꯗ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯆꯥꯎꯈ꯭ꯔꯕ ꯃꯁꯥ ꯑꯗꯨꯅ ꯂꯣꯌꯥꯕꯨ ꯀꯟꯊꯠꯈ꯭ꯔꯦ꯫ ꯂꯣꯌꯥꯁꯨ ꯏꯔꯣꯜꯅꯨꯡꯗ ꯇꯥꯈꯤꯕꯒ ꯂꯨꯆꯤꯡ ꯍꯤ ꯃꯊꯛ ꯑꯗꯨꯗ ꯀꯥꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯇꯞꯅ ꯂꯩꯆꯤꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯦꯡꯂꯛꯅꯕ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯩꯆꯤꯜ ꯍꯤ ꯑꯗꯨꯗ ꯂꯥꯡ ꯐꯠꯇꯕ ꯀꯛꯅꯕ ꯊꯥꯡ ꯃꯆꯥ ꯑꯃ ꯌꯥꯎꯔꯤꯕ ꯑꯗꯨꯅ ꯁꯠ ꯂꯨꯆꯤꯡꯒꯤ ꯄꯨꯛꯆꯦꯞꯇ ꯊꯤꯟꯖꯤꯟꯈꯤ꯫ ꯂꯨꯆꯤꯡ ꯃꯃꯤꯠ ꯑꯗꯣ ꯆꯦꯠꯅ ꯎꯏꯁꯤꯜꯂꯒ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ ꯈꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯩꯆꯤꯜꯕꯨ ꯌꯦꯡꯂꯝꯂꯒ ꯄꯥꯏꯈ꯭ꯔꯦ꯫ ꯂꯩꯆꯤꯜ ꯉꯁꯥꯏꯗꯒꯤ ꯀꯥꯞꯇ ꯂꯩꯔꯝꯕ ꯇꯦꯟ ꯑꯗꯣ ꯆꯤꯡꯂꯒ ꯄꯥꯏꯈ꯭ꯔꯤꯕ ꯂꯨꯆꯤꯡ ꯇꯝꯅ ꯀꯥꯞꯂꯛꯏ꯫ ꯂꯨꯆꯤꯡꯁꯨ ꯎꯍꯧꯗꯕꯅ ꯃꯅꯤꯡꯗꯒꯤ ꯃꯅꯒꯟ ꯑꯗꯨꯒꯤ ꯊꯕꯥꯛꯂꯣꯝꯗ ꯆꯛ ꯍꯥꯏꯗꯨꯅ ꯄꯥꯟꯈꯤ꯫ ꯀꯟꯅꯁꯨ ꯂꯥꯎꯈꯤ ꯃꯥꯜꯂꯦ꯫ ꯈꯣꯟꯖꯦꯜ ꯑꯗꯣ ꯌꯥꯛꯈꯤ꯫ ꯃꯥꯁꯨ ꯏꯔꯣꯜꯅꯨꯡ ꯑꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯍꯥꯏꯊꯈꯤ꯫ ꯊꯥꯁꯤꯜꯂꯝꯕ ꯃꯩꯈꯨ ꯈꯨꯗꯛꯇ ꯍꯥꯡꯈ꯭ꯔꯦ꯫ ꯇꯅꯨ ꯃꯊꯛꯇ ꯀꯥꯔꯛꯂꯒ ꯂꯣꯛ ꯑꯗꯣ ꯈꯨꯏ꯫ ꯂꯣꯌꯥꯁꯨꯅꯤ꯫ ꯇꯅꯨꯅ ꯀꯥꯏ ꯆꯠꯈ꯭ꯔꯦ? ꯂꯩꯆꯤꯜ ꯇꯞꯅ ꯆꯠꯈ꯭ꯔꯦ, ꯂꯥꯞꯅ ꯄꯥꯏꯈ꯭ꯔꯦ꯫ ꯂꯣꯌꯥꯅ ꯁꯤꯔꯝꯅꯤꯗ, ꯍꯧꯖꯤꯛꯀꯤ ꯑꯗꯨꯗꯤ ꯁꯛꯇꯤ ꯂꯩꯕ ꯃꯥꯜꯂꯤ꯫ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯄꯥꯅꯈꯤꯕ ꯑꯗꯨꯒꯨꯝꯕꯅꯤ꯫ ꯐꯔꯦ, ꯍꯜꯂꯁꯤ꯫ ꯑꯍꯨꯝꯗꯣ ꯂꯣꯌꯥꯒꯤ ꯍꯤ ꯑꯗꯨ ꯑꯣꯏꯅ ꯇꯣꯡꯂꯒ ꯍꯜꯂꯛꯂꯦ, ꯄꯠꯄꯥꯟ ꯇꯝꯅ꯫ ꯁꯣꯝꯗꯅ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯂꯨꯆꯤꯡ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯂꯒ ꯇꯦꯟꯖꯩ ꯑꯗꯣ ꯁꯠꯂꯤ꯫ ꯑꯗꯨꯒ ꯃꯥꯁꯨ ꯃꯥꯒꯤ ꯍꯤꯒꯤ ꯃꯄꯥ ꯌꯦꯡꯗꯨꯅ ꯀꯥꯔꯛꯈ꯭ꯔꯦ꯫ ꯑꯗꯨ ꯀꯟꯅ ꯀꯥꯞꯄ ꯅꯠꯇꯕꯅ ꯃꯉꯣꯟꯗ ꯆꯪꯕꯤꯒꯗꯕ ꯅꯠꯇꯦ꯫ ꯊꯥꯡꯅ ꯂꯤꯁꯤꯡꯂꯛ ꯊꯤꯜꯂꯁꯨ ꯑꯗꯨꯃꯛ ꯐꯖꯤꯟꯈꯤꯅꯤ, ꯑꯆꯝꯕꯁꯨ ꯅꯠꯇꯅ ꯃꯍꯥꯛꯇꯤ꯫ ꯂꯩꯆꯤꯜꯅ ꯏꯕꯣꯡ ꯁꯣꯛꯇ꯭ꯔꯕꯣ? ꯍꯤꯁꯦ ꯁꯤꯗ ꯑꯗꯨꯝ ꯊꯅꯝꯂꯒꯦ꯫ ꯍꯣꯏ ꯏꯕꯣꯡ꯫ ꯇꯅꯨ ꯇꯞꯅ ꯑꯩꯗꯤ ꯍꯜꯂꯒꯦꯅꯦ
Hayeng natra Majai bungo khongdarakkadoise. Mani hayengni. Tanja aduda konungi sagol tongba lanmigi paujel ama lakle. Hayeng Majai bungo khongdarakkadabana maram oiraga masa kanba pakhangsing konungi mamang lampak achawbada mukna sanagadawri. Mukna asibu yawbiningmasingna iningthauda saktakpiba yaragani. Aduga mukna asida khwaidagi mithoiba misak aduga Majai bungo hiyai khombaga amu sanagani. Masida hiyai khombabu maithiba piba ngamlabadi sana khawjaw lupa khawjaw pigani. Sagol lanmi ado lechilgi mana yausilakpaga laubadi lepta chetat ama thadarakle. Lechilsu chetat ado khunduna paisili. Ngahak leiraga tapna pai langlengi oirami. Konungda lao kari kari mateng khasik panglo lao yamung tholakpagi konung ase sagadawri. Loyana kaino kai irino konungda kada yadre mukna se yawko yawde yaroi he yawdraba aibu phatte haino. Adudi konung karurasi iningthauda saktakloge. Aduneba tanuna aisu yengba lakani ngamdaba yade nangna. Anima tanunda fat yenglae tanu latlat hantarna maithiba yadedana adini karuro aisu chatle. Hairamlaga thaukhre sagol ado. Lechilga loyagasu sagol ado thauduna lakle konung tamna. Animak changlakpada Majai be malangnena oknaba leiramle. Loya nangsi yawra ira mukna yawgadabra. Majai be ma yawjagi khanjabani. Phare ining thauda saktakluro. Lechil lao konunggi lekoldagi lei heklusi aikhoyani. Hoi Majai be ma. Loya su changkhre lechilga langlenga lei hekpa lekol tamna lae. Langlena heklo adui leido. Majai be ma kundo leirang sidi phajareda. Aina senajabani mangkhini pamujaba. Yamu khongdaraklaba matong ikhoini pakna thengnararoine Majai be ma. Thengnararoi. Thengnaninglabaso nakhoida lenglakpa nattana upaisu leiraroi. Yamungdo phana yamna honglamlabadi phani. Hongle haiduna hena sathiramlabadi leibakse phararoi. Majai be ma ining thaudi yamna phaiko pukchensu sengiko. Langlen tumina leikre mamal leina pakhong ama chalai. Mapandana sanani manungdana maitani leite karisu khetnaba. Majai be ma kari haibiribano ai bab ama taba ngamdre. Majai be ma mingthol pamdre khungangi ningolbo phamjarakle. Phajaba mafamda leirabaso nunghaiba khangdraba punsini. Yarese Majai be ma leisingse heklasi hayeng yamungna lakpa lambenda loina lepkadaba natra. Laklarigera nang aidi yamna talle. Lotkhagera Burmada lengkhagera natraga Assam lomda chatkhagera. Leibak amagi Majai be mani so khangda aingonda singnaramlibani. Ai kire mana dumaina singnaba ngamlaklibase maram ama leiramgani. Nang sokhaningde lamdam ase thadoklagera. Yathang oina pibasu ngamloi nangi apambani. Majai be ma lamdam ase thadoktuna aina kadaida chatkani. Aina chatlu mafam khuding aibu thirakpada phangani aduma. Supnagi phangloige hairabadi lairamlenda chatpa nattana. Yare ai heklamnagi konumda aigi kaga ima sijagi kaga amukta sengdoklamu. Aisu hekpa loiraga yamungna leigadaba kaado sengdoklurage. Phagani. Hairamduna lechil konunggi manunglomda changlakle. Leimarembina yam phare nang changakpa. Aikhoi kado amukta sengamo. Inai singsina atopa thabak leire.
ꯑꯩꯁꯨ ꯏꯅꯤꯡꯊꯧꯗ ꯁꯛꯇꯥꯛꯄ ꯂꯥꯛꯄ ꯃꯤ ꯃꯈꯩꯗꯣ ꯑꯣꯛꯂꯨꯈꯤꯒꯦ ꯐꯒꯅꯤ ꯃꯥꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯃꯔꯦꯝꯕꯤꯒꯤ ꯀꯥꯗ ꯆꯪꯂꯛꯂꯦ ꯃꯃꯥꯏ ꯈꯣꯝꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯀꯅꯥ ꯂꯩ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯨꯝꯂꯨꯝꯗꯅ ꯆꯪꯂꯛꯈ꯭ꯔꯦ ꯀꯣꯅꯨꯡ ꯇꯝꯅ ꯁꯣꯝꯗ ꯏꯅꯤꯡꯊꯧꯗꯣ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯒ ꯎꯅꯔꯤ ꯀꯔꯤꯅꯣ ꯍꯟꯗꯛꯁꯤꯕꯣ ꯑꯉꯣꯝ ꯁꯥꯒꯩ ꯑꯁꯤꯗ ꯃꯇꯤꯛ ꯆꯥꯕ ꯃꯁꯥ ꯐꯕ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯍꯩꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯉꯣꯝꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯤꯕꯁꯦ ꯄꯨꯖꯥꯅ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯑꯉꯣꯝꯗꯤ ꯄꯣꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯉꯥꯡ ꯄꯥꯈꯪꯁꯤꯡꯅ ꯊꯣꯏꯈꯤꯕꯅꯤ ꯍꯟꯗꯛꯁꯨ ꯎꯕꯤꯔꯦꯗꯅ ꯂꯥꯛꯂꯤꯕ ꯃꯉꯥꯡ ꯄꯥꯈꯪꯁꯤꯡꯁꯦ ꯍꯦꯛ ꯌꯦꯡꯕꯗ ꯃꯤꯊꯛ ꯊꯨꯞꯄꯤ ꯑꯩꯒꯤꯗꯤ ꯃꯉꯥꯡꯅ ꯊꯣꯏꯕ ꯅꯠꯇ꯭ꯔꯒ ꯈꯨꯃꯟꯗ ꯂꯩꯔꯦꯍꯦ ꯂꯩꯃ ꯑꯩꯗꯤ ꯑꯉꯣꯝꯅ ꯊꯣꯏꯍꯟꯅꯤꯡꯉꯤꯅꯦ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯂꯩꯈꯤꯕꯗꯣ ꯃꯨꯛꯅꯥꯗ ꯀꯅꯥ ꯑꯃꯅꯁꯨ ꯍꯦꯟꯖꯤꯟꯕ ꯉꯝꯂꯝꯗꯦ ꯊꯥꯏꯅ ꯃꯥꯒꯤ ꯃꯤꯡ ꯏꯄꯥꯒꯤ ꯍꯥꯛꯇꯛꯇ ꯁꯦꯒꯥ ꯀꯥꯏꯅ ꯆꯠꯂꯝꯂꯤꯕꯅꯤ ꯑꯉꯣꯝ ꯁꯦꯂꯨꯡꯕ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯗꯥꯏꯗ ꯂꯩꯕꯤꯈ꯭ꯔꯕꯒꯦ ꯀꯨꯏꯔꯦꯗ ꯃꯥꯡꯈꯤꯕ ꯃꯐꯝ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯈꯤꯗ꯭ꯔꯦ ꯏꯅꯤꯡꯊꯧ ꯃꯥꯡꯗ ꯃꯁꯥ ꯃꯎ ꯐꯕ ꯋꯥꯡ ꯆꯥꯎꯕ ꯃꯤꯑꯣꯏ ꯑꯃ ꯂꯦꯡꯂꯛꯂꯦ ꯃꯉꯥꯡ ꯑꯣꯏꯔꯝꯒꯅꯤ ꯃꯤꯁꯛꯁꯦ ꯏꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯤ ꯍꯌꯦꯡ ꯀꯧꯕ ꯅꯨꯃꯤꯠꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯨꯛꯅꯥꯗ ꯁꯔꯨꯛ ꯌꯥꯖꯒꯦ ꯍꯥꯏꯗꯨꯅ ꯍꯪꯒꯠꯆꯕ ꯂꯥꯛꯄꯅꯤ ꯑꯩꯒꯤ ꯏꯃꯤꯡꯗꯤ ꯑꯉꯣꯝ ꯂꯨꯆꯤꯡꯕ ꯃꯌꯥꯝꯅ ꯂꯨꯆꯤꯡ ꯍꯥꯏꯅꯁꯨ ꯀꯣꯂꯣꯏꯅꯩ ꯉꯁꯥꯏ ꯃꯈꯩ ꯋꯥꯔꯝꯂꯤꯕꯅꯤ ꯑꯉꯣꯝ ꯄꯥꯈꯪ ꯑꯃꯠꯇ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯂꯥꯛꯇ꯭ꯔꯤꯕꯒꯤ ꯃꯔꯝꯗꯤ ꯀꯩ ꯑꯅꯤ ꯑꯍꯨꯝ ꯁꯦꯠꯀꯗꯕ ꯁꯕꯥꯟ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯍꯥ ꯍꯥ ꯍꯥꯏꯗꯨꯅ ꯅꯣꯛꯏ ꯅꯤꯡꯊꯤꯅ ꯁꯥꯟꯅꯔꯛꯎ ꯑꯉꯣꯝꯒꯤ ꯃꯤꯡ ꯃꯨꯛꯅꯥꯗ ꯃꯨꯠꯈꯤꯕ ꯀꯨꯏꯔꯦ ꯍꯌꯦꯡꯃꯛ ꯅꯪꯅ ꯑꯃꯨꯛ ꯅꯧꯅ ꯇꯥꯍꯜꯂꯛꯎ ꯏꯅꯤꯡꯊꯧ ꯁꯣꯏꯖꯔꯣꯏ ꯂꯦꯡꯖꯕ ꯌꯥꯔꯒꯗ꯭ꯔꯥ ꯌꯥꯔꯦ ꯂꯦꯡꯂꯣ ꯅꯨꯄꯥ ꯑꯗꯣ ꯆꯠꯈꯤꯕꯒ ꯀꯝꯗꯧꯏꯗꯅ ꯂꯩꯃꯔꯦꯝꯕꯤ ꯃꯤꯊꯛ ꯊꯨꯞꯄ ꯍꯥꯏꯕꯗꯣ ꯃꯁꯤꯅꯤ ꯃꯉꯥꯡ ꯄꯥꯈꯪꯁꯤꯡꯗꯒꯤ ꯀꯥ ꯍꯦꯟꯅ ꯋꯥꯡ ꯆꯥꯎꯔꯦꯗꯅ ꯃꯔꯨꯞ ꯁꯦꯂꯨꯡꯕꯅ ꯁꯛꯂꯣꯟ ꯑꯃ ꯂꯧꯔꯗꯨꯅ ꯂꯥꯛꯂꯨꯕꯩ ꯈꯜꯂꯨꯔꯦ ꯅꯨꯡꯉꯥꯏꯔꯅꯤ ꯍꯌꯦꯡꯗꯤ ꯅꯤꯡꯊꯧ ꯅꯆꯥ ꯏꯕꯨꯡꯉꯣ ꯑꯗꯨꯅ ꯑꯉꯝꯕ ꯃꯤꯁꯛ ꯑꯗꯨꯒ ꯄꯥꯟꯅꯒꯅꯤ ꯍꯥꯏꯕꯗꯥꯏ ꯄꯥꯟꯅꯁꯅꯨ ꯏꯆꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕꯗꯤ ꯑꯣꯏꯔꯣꯏ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯉꯝꯂꯛꯄ ꯃꯤꯁꯛ ꯑꯗꯨ ꯑꯩꯅ ꯃꯅꯥ ꯆꯥꯎꯅ ꯄꯤꯒꯅꯤ ꯇ꯭ꯔꯤꯄꯨꯔꯥꯗꯅꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯖꯥꯏꯕꯨꯡꯉꯣ ꯍꯤꯌꯥꯏꯈꯣꯝꯕ ꯍꯌꯦꯡ ꯃꯅꯤꯄꯨꯔ ꯂꯝꯗꯝꯗ ꯈꯣꯡꯗꯣꯏꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤꯗꯃꯛ ꯇ꯭ꯔꯤꯄꯨꯔꯥ ꯅꯤꯡꯊꯧꯅ ꯁꯃꯨꯗꯣꯂꯥꯏ ꯂꯥꯡꯂꯔꯤ ꯃꯅꯥꯏ ꯀꯌꯥ ꯂꯥꯡꯂꯔꯤ ꯇ꯭ꯔꯤꯄꯨꯔꯥ ꯅꯤꯡꯊꯧꯅ ꯃꯇꯦꯡ ꯅꯤꯔꯛꯄꯗꯒꯤ ꯃꯩꯇꯩ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯑꯔꯥꯝꯕꯥꯏ ꯍꯨꯟꯕ ꯂꯥꯟꯃꯤ 200ꯒ ꯑꯇꯣꯞꯄ ꯂꯥꯟꯃꯤ 2,000ꯒ ꯃꯖꯥꯏꯕꯨꯡꯉꯣ ꯃꯁꯥꯃꯛ ꯌꯥꯎꯅ ꯆꯠꯈꯤꯕꯅꯤ ꯀꯨꯏꯈ꯭ꯔꯦ ꯀꯨꯝꯖꯥꯗꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄꯅꯤ ꯁꯅꯥ ꯂꯩꯕꯥꯛꯇ ꯂꯦꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯕꯨ ꯅꯤꯡꯁꯤꯡꯂꯨꯕꯅꯣ ꯈꯪꯍꯟꯍꯟꯅꯤꯡꯂꯛꯄꯗꯒꯤ ꯂꯦꯡꯂꯛꯀꯗꯧꯔꯤꯕꯅꯤ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯄꯤꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯃꯁꯥꯒꯤ ꯈꯨꯠꯁꯨ ꯊꯥꯡꯂꯦꯡ ꯑꯊꯣꯏꯕꯕꯨ ꯐꯤ ꯑꯃꯅ ꯇꯞꯅ ꯇꯞꯅ ꯇꯩꯊꯣꯛꯂꯤ ꯇ꯭ꯔꯤꯄꯨꯔꯥ ꯅꯤꯡꯉꯣꯜ ꯃꯥꯒꯤꯅ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯂꯧꯗꯨꯅ ꯂꯩꯔꯤꯕꯤ ꯐꯥꯏꯖꯥ ꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯄꯤ ꯑꯗꯣ ꯐꯤ ꯑꯃꯅ ꯒꯤꯠ ꯒꯤꯠ ꯅꯝꯗꯨꯅ ꯇꯩꯊꯣꯛꯂꯤ ꯅꯪ ꯂꯦꯡꯗ꯭ꯔꯕꯃꯛꯇꯤ ꯁꯨꯛꯌꯥ ꯌꯥꯗꯕ꯭ꯔꯥ ꯆꯍꯤ 7 ꯑꯁꯤꯗ ꯅꯪꯒ ꯑꯩꯒ ꯂꯩꯃꯤꯟꯅꯔꯛꯂꯒ ꯅꯪꯅ ꯍꯥꯏꯕꯗ ꯏꯟꯕꯅꯦ ꯑꯩ ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯗꯤ ꯏꯜꯂꯣꯏ ꯄꯨꯛꯅꯨꯡꯗ ꯃꯤꯇꯝꯂꯛꯄ ꯏꯆꯥ ꯈꯨꯗꯤꯡ ꯄꯣꯛꯄꯒ ꯅꯪꯅ ꯍꯥꯠꯂꯤꯕ ꯑꯩ ꯑꯗꯨꯝ ꯌꯥꯗꯨꯅ ꯂꯥꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯌꯥꯎꯗ ꯏꯊꯟꯅꯇ ꯂꯩꯍꯧꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯌꯥꯔꯣꯏꯌꯦ ꯐꯥꯏꯖꯥ ꯋꯥ ꯉꯥꯡꯒꯅꯨ ꯇꯥꯅꯤꯡꯗꯦ ꯑꯩ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯍꯥꯏꯕ ꯅꯪ ꯈꯪꯂꯤꯕ ꯑꯗꯨꯅꯤ ꯅꯪꯕꯨ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯑꯣꯠꯈꯤꯕ꯭ꯔꯅꯦ ꯂꯨꯅ ꯅꯥꯟꯗꯨꯅ ꯊꯝꯂꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯂꯦꯡꯂꯒꯅꯤ ꯅꯪ ꯑꯩꯕꯨ ꯅꯤꯡꯁꯤꯡ ꯑꯗꯨꯃꯛ ꯂꯦꯟꯒꯦꯁꯨ ꯂꯦꯜꯂꯣ ꯅꯠꯇ꯭ꯔꯒ ꯅꯌꯨꯝ ꯄꯥꯟꯈꯤꯒꯦ ꯍꯥꯏꯔꯕꯁꯨ ꯄꯥꯟꯈꯣ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯊꯃꯣꯏꯁꯦ ꯑꯉꯛꯄꯅꯤ ꯅꯨꯄꯤ ꯑꯩꯈꯣꯏꯕꯨ ꯁꯥꯟꯅꯄꯣꯠꯂꯣ ꯅꯆꯥꯁꯤꯡꯕꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇ꯭ꯔꯥ ꯑꯇꯣꯞꯄ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯤꯡꯉꯣꯜꯁꯤꯡꯒꯁꯨ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯕ ꯅꯠꯇ꯭ꯔꯥ ꯈꯪꯁꯤꯟꯅꯗ ꯂꯥꯛꯄꯅꯤ
ꯑꯩꯈꯣꯏꯒꯤ ꯏꯅꯤꯡ ꯊꯧꯅ ꯈꯪꯅ ꯈꯪꯅ ꯅꯪꯕꯨ ꯀꯣꯛꯊꯛꯇ ꯊꯥꯡꯒꯠꯂꯒ ꯂꯥꯛꯄꯅꯤ ꯃꯈꯣꯜ ꯈꯖꯤꯛ ꯀꯟꯅ ꯂꯥꯎꯔꯛꯏ ꯐꯩꯖꯥ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ ꯅꯪ ꯋꯥ ꯃꯈꯥ ꯌꯥꯝꯅ ꯇꯥꯅꯤꯡꯕ꯭ꯔꯥ ꯑꯩ ꯆꯠꯂꯝꯗꯥꯏ ꯑꯁꯤꯗ ꯑꯀꯣꯟꯕ ꯈꯨꯗꯣꯜ ꯑꯗꯨꯁꯨ ꯍꯥꯠꯄꯤꯔꯝꯃꯣ ꯍꯥꯏꯕ꯭ꯔꯥ ꯍꯥꯠꯂꯝꯃꯣ ꯃꯩꯇꯩ ꯂꯩꯕꯥꯛꯀꯤ ꯏꯅꯤꯡꯊꯧ ꯅꯄꯥ ꯏꯕꯨꯡꯉꯣꯗ ꯋꯥꯀꯠꯀꯅꯤ ꯂꯥꯛꯀꯅꯤ ꯑꯩꯅ ꯃꯅꯤꯄꯨꯔ ꯂꯝꯗꯝ ꯑꯗꯨꯗ ꯑꯗꯨꯒ ꯀꯣꯅꯨꯡꯗ ꯂꯥꯎꯍꯟꯒꯅꯤ ꯐꯩꯖꯥ ꯑꯩꯁꯦ ꯀꯪꯂꯩꯄꯥꯛꯀꯤ ꯁꯤꯖꯅꯤ ꯍꯥꯏꯗꯨꯅ ꯍꯤꯌꯥꯏ ꯊꯥꯡꯁꯥꯡ ꯑꯗꯣ ꯀꯔꯝꯕ ꯃꯇꯝꯗ ꯁꯠꯈꯤꯕꯅꯣ ꯑꯣꯟꯊꯣꯛꯅꯁꯨ ꯊꯣꯛꯈꯤ ꯈꯪꯍꯧꯗꯦ ꯃꯤꯔꯣꯜꯂꯤꯕꯤ ꯐꯩꯖꯥ ꯃꯀꯣꯛꯀ ꯃꯁꯥꯒ ꯇꯣꯉꯥꯟ ꯇꯥꯈ꯭ꯔꯦ ꯇꯟꯖꯥ ꯑꯗꯨꯃꯛꯇ ꯇ꯭ꯔꯤꯄꯨꯔꯥ ꯅꯤꯡꯊꯧꯁꯨ ꯆꯪꯂꯛꯄꯅꯤ ꯍꯤꯌꯥꯏꯅ ꯏꯅꯤꯡꯊꯧ ꯐꯩꯖꯥꯁꯦ ꯅꯨꯡꯁꯤꯖꯩ ꯑꯗꯨꯃꯛꯄꯨ ꯃꯥꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯕꯅ ꯏꯁꯥꯕꯨ ꯉꯥꯛꯆꯈ꯭ꯔꯦ ꯀꯔꯤ ꯀꯥꯏ ꯇ꯭ꯔꯤꯄꯨꯔꯥ ꯅꯤꯡꯊꯧ ꯑꯗꯣ ꯍꯤꯌꯥꯏꯕꯨ ꯀꯤꯕꯅ ꯀꯥꯏꯗꯦ ꯃꯋꯥ ꯃꯄꯨꯔꯣꯏꯕꯗ ꯋꯥ ꯆꯨꯝꯅ ꯉꯥꯡꯗꯕ ꯃꯈꯣꯏꯗꯤ ꯂꯨ ꯈꯛꯂꯤꯕꯗꯣ ꯆꯞ ꯆꯥꯏ ꯍꯌꯦꯡꯒꯤ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯤ ꯏꯅꯤꯡꯊꯧꯅ ꯁꯦꯝꯕ ꯑꯗꯨꯅ ꯄꯦꯟꯖꯔꯦ ꯁꯣꯝꯗꯅ ꯂꯩꯃꯔꯦꯝꯕꯤ ꯄꯨꯖꯥ ꯑꯗꯣ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯥꯟꯅ ꯁꯦꯝꯂꯝꯈ꯭ꯔꯦ ꯎꯄꯨ ꯑꯗꯣ ꯍꯥꯡꯗꯨꯅ ꯍꯌꯦꯡꯒꯤꯗꯃꯛ ꯀꯔꯤ ꯁꯦꯠꯄ ꯌꯥꯏ ꯌꯦꯡꯂꯤ ꯁꯅꯥ ꯊꯝꯐꯝ ꯈꯨꯗꯣꯞ ꯊꯝꯐꯝ ꯁꯤꯡ ꯑꯗꯨꯗꯒꯤ ꯃꯥꯅ ꯃꯃꯜ ꯂꯩꯅ ꯊꯝꯖꯤꯟꯈꯤꯕ ꯈꯨꯗꯣꯞ ꯑꯗꯣ ꯌꯦꯡꯂꯛꯄꯗ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯥꯡꯂꯝꯂꯦ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯨꯗ ꯖꯤꯡ ꯂꯥꯎꯅ ꯑꯁꯥꯕ ꯑꯃ ꯍꯥꯏꯒꯠꯂꯛꯄꯅꯤ ꯀꯟꯅꯁꯨ ꯂꯥꯎꯈꯤ ꯀꯅꯥ ꯂꯩ ꯃꯈꯨꯠ ꯁꯥꯡꯕ ꯃꯤ ꯃꯈꯨꯠ ꯀꯛꯁꯤ ꯇꯥꯔꯗꯨꯅ ꯃꯅꯥꯏ ꯃꯌꯥꯝ ꯑꯗꯣ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯃꯥꯡꯃꯛꯇꯗ ꯃꯀꯣꯛ ꯅꯣꯟ ꯀꯔꯤꯒꯤ ꯁꯥꯎꯕꯤꯔꯤꯕꯅꯣ ꯂꯩꯃꯔꯦꯝꯕꯤ ꯑꯩꯒꯤ ꯃꯃꯜ ꯂꯩꯔꯕ ꯈꯨꯗꯣꯞꯄꯨ ꯍꯨꯔꯥꯜꯂꯤꯕ ꯃꯤꯁꯛꯇꯣ ꯈꯪꯕ ꯃꯤꯀꯨꯞꯇ ꯃꯈꯨꯠ ꯀꯛꯀꯅꯤ ꯉꯁꯤ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯨꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯀꯣꯅꯨꯡꯒꯤ ꯗꯔꯕꯥꯔꯗ ꯂꯣꯏꯅ ꯂꯥꯛꯀꯗꯕꯅꯤ ꯊꯤꯜꯂꯦ ꯍꯥꯏꯈꯤꯕꯒ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯟꯃꯤ ꯑꯃꯅ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯇꯥꯅꯅꯕ ꯂꯥꯎꯔꯤ ꯂꯩꯃꯔꯦꯝꯕꯤꯒꯤ ꯀꯥꯗ ꯈꯣꯡꯗꯥꯔꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯗꯔꯕꯥꯔꯗ ꯂꯣꯏꯅ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯂꯩꯃꯔꯦꯝꯕꯤꯒꯤ ꯈꯨꯗꯣꯞ ꯃꯥꯡꯈ꯭ꯔꯦ ꯂꯩꯃꯔꯦꯝꯕꯤ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯁꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯏꯊꯣꯔꯛꯏ ꯅꯤꯡꯊꯧ ꯂꯩꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯂꯨꯄꯥꯅ ꯀꯔꯤ ꯇꯧꯔꯦ ꯑꯁꯥꯎ ꯈꯥꯝꯕꯤ ꯃꯩꯍꯧꯕꯗꯤ ꯏꯅꯤꯡꯊꯧꯅ ꯄꯤꯕꯤꯈꯤꯕ ꯃꯅꯤ ꯊꯤꯟꯕ ꯈꯨꯗꯣꯞ ꯑꯗꯣ ꯍꯨꯔꯥꯟꯈ꯭ꯔꯦ ꯑꯩꯅ ꯃꯤꯌꯥꯝ ꯀꯧꯈ꯭ꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯈꯨꯗꯣꯞ ꯄꯥꯏꯔꯝꯂꯤꯕ ꯃꯤ ꯑꯃ ꯍꯦꯛꯇ ꯑꯣꯏꯔꯣ ꯃꯈꯨꯠ ꯀꯛꯀꯅꯤ ꯌꯥꯊꯪꯕꯤꯒꯗꯕꯅꯤ ꯀꯔꯤ ꯑꯗꯨꯛ ꯂꯨꯅ ꯊꯝꯕ ꯈꯨꯗꯣꯞ ꯁꯤꯗ ꯀꯛꯇꯅ ꯊꯥꯗꯣꯛꯄ ꯌꯥꯕ꯭ꯔꯥ ꯁꯣꯝꯗꯁꯨ ꯂꯥꯡꯂꯦꯟ ꯀꯩꯅꯣ ꯏꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯊꯝꯖꯕ ꯈꯨꯗꯣꯞ ꯑꯗꯣ ꯂꯩꯆꯦꯜ ꯅꯪꯕꯨ ꯏꯃꯥꯒꯤ ꯎꯄꯨ ꯁꯣꯛꯂꯨꯕ꯭ꯔꯥ ꯑꯩꯗꯤ ꯀꯔꯤꯝꯇ ꯁꯣꯛꯆꯗꯦ ꯂꯩꯃꯥꯏ ꯈꯛꯇꯅꯤ ꯄꯥꯕꯨꯡꯁꯨ ꯉꯁꯤꯗꯤ ꯁꯥꯎꯔꯅꯤ ꯏꯃꯥꯅ ꯂꯩꯁꯥꯔꯤꯉꯩ ꯄꯥꯕꯨꯡꯅ ꯄꯤꯈꯤꯕ ꯑꯇꯥꯡꯕ ꯈꯨꯗꯣꯞꯅꯤ ꯂꯥꯟꯗꯕꯅꯤꯅ ꯀꯤꯗꯦꯗ ꯑꯩ ꯆꯪꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯣ ꯇꯤꯜꯂꯔꯦ ꯗꯔꯕꯥꯔ ꯑꯗꯨꯗ ꯅꯤꯡꯊꯧꯁꯨ ꯁꯥꯎꯔꯦ ꯉꯁꯤꯗꯤ ꯃꯥꯅ ꯇꯥꯡꯅ ꯂꯩꯗꯨꯅ ꯄꯤꯈꯤꯕꯅꯤ ꯂꯩꯃꯗ ꯂꯩꯆꯤꯜꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯖꯥꯏꯕꯦꯝꯃ ꯂꯥꯡꯅꯦꯟꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯥꯎꯔꯔꯦ ꯇꯥꯔꯔꯦ ꯉꯥꯡꯅ ꯁꯥꯟꯅꯔꯤꯕ ꯁꯤꯡ ꯑꯗꯣ ꯉꯁꯤ ꯂꯩꯃꯔꯦꯝꯕꯤꯒꯤ ꯈꯨꯗꯣꯞ ꯑꯁꯤꯕꯨ ꯂꯧꯔꯕꯗꯤ ꯃꯤꯁꯛ ꯑꯗꯣ ꯊꯣꯛꯂꯛꯇꯨꯅ ꯅꯁꯥꯅ ꯅꯁꯥꯒꯤ ꯅꯔꯥꯜ ꯌꯥꯖꯧ ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯐꯪꯕ ꯃꯤꯑꯣꯏ ꯑꯗꯣ ꯃꯈꯨꯠ ꯑꯅꯤ ꯁꯗꯟ ꯊꯥꯗꯨꯅ ꯀꯛꯀꯅꯤ ꯌꯥꯊꯪꯅꯤ ꯑꯩꯒꯤ ꯌꯥꯊꯪ ꯁꯅꯥ ꯌꯥꯊꯪ